Image problem yang bir singu ahan muda teram nok se boleh na kurum jari. Ngasi maru lo pauda border area da human trafficking check post kaya hangu lagani haina si Mr. N. Billion High Crate. Maharaj Kumar Priyavatar Singh gi jam sumna nipan suma mapok mon thoram amadi memorial lecture pangthok kre. Education Minister T.S. Radheshyamna Ukhrul district amadi Kamjong district ki border area ki khul singi school singi infrastructure singing singkre loinana apsa matakna KPSC ka singu ani amada maiki ba pikre hauzik mapunga pawlo bi desi Chief Minister N. Billion High Crate human trafficking problem asi lebak asi thengnari ba si angak po e border area the human trafficking check post ka hangduk lagani wafam singa si ayu khuman lampak indoor stadium da pangtokpa handakta tang amadagi mari phawi manungda Imphal airport amadi tongan ba hotel singri phalakba Nepali chama ga humra mapan Nepal gi embassy council Prakash adhikari sidagi thramna mahal pungdokibani mahal makha taduna telaba matam asida miyoi kya recruit tabu ngamba asina India gi na Manipur Police Social Welfare Department amadi NGO sing thagat phongdokhi border area da human trafficking checkup ki thabak sing ka kadam honragani haiki खुशीनबगी थरम अदुदा नेपाल एम्बेसी प्रकाश अधिकारी न पुनोखिबदा करी ओइगदम न खंगद्रबा मखोइबु मणिपुर लेंगा अमदी मियाम कनबीबगी नम थाव फोंदोकि मखोइबु बस नेपाल दा इम्फाल लगी ककरबिता बॉर्डर फाव स्टेट सोशल वेलफेयर डिपार्टमेंट पुलिस सब इंस्पेक्टर अनीना लुसिंगबत पुलिस टीम अमना थिन बचतखि I think to the Manipur Police, Customs and the NGOs who unitedly blocked the such inhuman nature, and I am really glad and thanks to the Almighty God for giving us a chance to save the life of the many innocent girls, women, boys. So I really thanks, and I want to appeal to this medium that all the police checkposts might be in the airport, might be in the border areas of the state or the border area of the country. We should be very alert so that we can save such innocent peoples from trafficking to the abroad. Citizenship Amendment Bill na Northeast Processing Center na awal piroi wafam masi ngasi khabam lamkha Imphal East District da pangthokpa Senior Citizen Forum hangdokpagi thoramda Chief Minister N. Billion na phongdokibani mahal makha tarduna citizenship bill book karigumba amuk pukhalakpa targasu center na awang nupuk Bharat ki state singi ayaba yorga tawuni hanga thajo pirakhi mitop ta lamyon ba targasu yarmi kha yondana honagadamni yondringaida Mamam the Taretara Tong Kanaka Tawdabni, Manipura, Low Singwa Yabam from Sing, Paganaba South Tongnava, Lengakna, Manipur Conservation of Paddy Land Act Wetland 2014 locally, Imphal Municipal Corporation, Mapon Trateta, Public Parking Outdoor Gym, Shaman of Honava Hokre Haiki. Maharaj Kumar Priyavatar Singh Sam Sumanipan Sumapok Kumon Thoram Amadi. Memorial lecture ngasi Government Dance College Palace Compound ki auditorium da Manipur Cultural Integration Conference MCIC na sindula pangthokre ngasi ki thorum aduda A Brijakumar Sharma President MI ngapigani MCIC T.S. Tombi Singh Eminent Artist Lalit Kala Academy Awardee amasung Professor P. Gunindra Singh Manipur University na matang sina thorum mapu athob mithunglen amadi wangangloi oina sarup yakhe ngasi thorum aduda laikhidraba Maharaj Kumar Priyavatar Singh gi photo da laikatuna ikai khumna botke mapo kumon thorum asiga mari lenana pangthokpa memorial lecturer Professor P Gunindra Singh Manipur University na
Saklon Yama Maharaj Kumar Priyavrata Singh Haiba topic ta wangai ke. Amrumda Manga Subha Maharaj Kumar Priyavrata Singh Memorial Art Exhibition ngasi Manipur Art Gallery Palace compound da haudokre. Thasi ki trampan phawa satagadaba exhibition asida tongan ba maming lerba artist singi khuyek lai sing utdi. Ngasi thoram aduda Professor T.H. Tommy Singh, eminent artist, A. Brajakumar Sharma, President Manipur Cultural Integration Conference Amadi, A. Joychandra Sharma, President Art Society Manipur na matang sina, athoiba mitunglen, akanaba mitunglen Amadi, thoram mapu and saru yakhe. Thoram asi Art Society Manipur Cultural Integration Conference ka kusam dun sin mani. Thoram dunga mari lainana Art Society Manipur ki General Secretary B. Bishambona wafam kaya pondor play. Artist of Moina, Duga, my young Leva, Manipur, sitting the Punsan Nava, Yitapana, Bagayas, Manipur Culture Integration Conference, Haiba, Samstan, Asina, Maki, Maminda, Tapirapa, Award, Asi, the Policy Kuni, Duga, Honorable Mention, Kitang Makataba, Asitana, using a seat, Missouri was the policy Mangani. Smaitoguna, Manipur Gay, artisting whole of the Basin Chibu, when the Haiba Samstan, and is a Punsilaga, platform Oma. Art promote to Education Minister Thoksom Rajesh Shamna Manipur ki Ukhrul district amadi Kamjong district ki manung sanna leiba border area ki khul sing leiba school sing amadi school sing ki infrastructure sing condition sing yengsin khrei numit humne ki ministry ki khongsat aduda education department ki official kya sui saruk yakhi minister ki team aduna makhoi khongsat adu thasi ki hokhiba tang traum doi de ki haudaga tongan ba khul taret mapum jingsui Sangpung Sanu Kayang Pungtha amadi Roni Satune Yengsin Ki Maduda Kungang Sing na Makoi Harau Tab Opagaluna Makoi Tang all sing Matang Su Powdang Ki Minister Yensin Baduda Myanmar Tainaba Manipur border village or Kayang Kuli Kujasing Minister Tagat Ki Kujasing Aduna Kayang Minister Primary School Nitina Matau to Colomba Ubada Minister Napen Pongdo Ki Kongsatuna Minister na State amadi Central Sponsored Scheme Singi Matang Dusu Wapum Kaya Pongdoktuna Kuja Sing da Scheme Singi Matang da Kanama Singadu Tapilong K. Timaduna Pungtha Tilili Waterfall Dusu Satuna Yingsilam Ki Hairi. Sarkar की स्कीम में आपसे फंगना में कोई होना करनी अदुगा प्राइमरी सब सेंटर में हेल्थ की सब सेंटर में लाइव सी ऐसी सो फंक्शनल और रमद्रे सी की सो मैं नुमाई तो फंगो ही मधुआ कोई आरसल लगा ऑनरेबल हेल्थ मिनिस्टर ने ऑनरेबल चीफ मिनिस्टर ने ताना रखा कहीं तो वही आपनो कोई ये गनी अदुगा स्कूल से मसी कोई फिल्म खरा सो तुम यादी फिल्म खरा सोए ओजायम लाइटे ओजा सिंह ऑलरेडी थोक रहे मधुआ कोई सोए दन लाग नवा होना करनी अदुगा सीरीज दा एजुकेटेड होइबा क्वालिफाइड होइबा Laiba apagi nahasing se masi oja ko makai hap na soi na hona gani Ngarang Manipur lenga ka manpack ki maru oiba lusing singa Minister N Biren ga gi bangloda phamin da wari sanakra matung Citizenship Amendment Bill cap Rajya Sabha da passed over yaroi haiduna manpack ki lamjing makhada Manipur khongjang sanction khiba khongjang loi sing Manipur police na koiti thi da phagat ba haurak lei haire NPK ki lamjing makhada Thawal district ki Wangjing area da Khongjang sanction khiba sanction ba yaw khiba Khongjang loi amasu ngasi nonam dai Thawal police na mayum dagi pharu re hairi Khongjang loi amakha adu pha khiba mari leinana ngasi ayuk angan badagi miyam ama tholaktuna cap ki Khongjang sanction luba amade ajin ba yaning de condition yawduna athuba thadu haiduna Wangjing da National Highway 102 da Lambi Tingkre Police na Fazin Kiba manpack ki Khongjang loi adudi lamding Nashikong Lekai degi Laikhidraba Thangjam Syamogi Masanupa Charles Thangjam ni Hairi Amrumda manpack ki listing makhada cap ki bayokta Khongjang sanction lugi damak Thawal Police na phak ruba lamding degi Charles Thangjam ngasi nuthil pung ohumlom tabada condition amata thamdana thadrok lei Mahapu manpack ki lusing sing yauna miyam taram okre amadi National Highway 102 Imphal More Lambi Tinglamba adusu kudaktagi handokre hairi miyamna Khongjang sanction duna lambi tingliba mafam aduda nungthil pung anirom tabada manpack ki lusing Yunamsa Dilip Kumar Ningthauja Lansa Sunil Karam Jitendra Ningomba K Ice Deven amasung Khuraijam Athoba na singba yauna laktuna Khongjang loi sing
ga unaki amadi thawdok ase ngarang lengak asiga manpack ki lusingba singa unaduna yanakhiba gi mamangdani hayaduna Charles Thangjambu khudakta condition amata thamdana thadroknaba lengak ki lusingba singa khudakta pau phaunaki tungda nungthil pung ahumlom tabda Charles bu condition amata thamdana thadolaki amadi mahaku manpack ki lusingba sing yauna taram okay manpack ki convener Yunam Sa Dilkumar haikibada ihau asiga mari leinana makhata na phaba punba yaroi sapsana thenagani hayaduna ngarang wari sanagi su leikrabani makhata na mifami pun torkani haibagi mi paiba myam na leibirganu hayaduna ngasi lengak asina ngahak nokpa phangjari basi myam asigi mapandagi ni haike kep ki ihau asi loikiba natri loi lakhibasu yari maram aduna matam gi oina lakpa ihau singda myam da pau pijar khigani hayaduna myam na matam su aikoi amata oina leminasi haina Dilkumar na makhata na apil tawke amromda lamding nasikong lekai dagi Sri Thangjam Charles Singhabu ngarang Thawal police na phakibaga MLA Paunam Brojen Singha karigo hiram amata da mari leina de haina MLA P Brojen na sengdorkli lamdingi ima ibel naharol kayana kep ki ihau manungda MLA gi yumda khongjang jangsin liba Kambuga MLA unagi haidron laki matamduda MLA di Delhi da kep ki ihau gi matangda center gi lusingba sing unabagi laikhiba oibana lakhiba miyam gi apam khudingmak soidra pawdunrage hainaraga hanakraba matungda kanasu leinadraba Wangjing Bazar da leba MLA gi yumda nung kaya thajinduna thong thonau kaya thugairam ki loinana Bharada Sandokpa Dukanda nung thajinba Wangjing Tentha Mandal gi BJP gi office sofa kaiduna office ki pot chai sakhaiba mai thaba office ki signboard singthraga mai thaba na singba kaya tarum ki punamak oiduna su MLA P Brojen Singhi mi leinadraba yumda thugairam liba sing adugi ngasi phawba kanada su report taw leite miam gi leiba ki ihau da tawjakhibani khanna ngasi phawba leiri Bhara Sandokliba Mafam Singda Lejeriba Singna Makoi gi Maral Mathum Mang Tahanba Amadi Yekai Tingai Ba Tarum Liba Ga Mari Lainade Maram Sina Marik Sumba Pau Kangdana social media da upload Pangtok Toba Amadi MLA gi Ming Paksin Bagi Tarum Sing Makhatana Tawidanaba Mari Lainaba Punamakta Apil Tauri Hairi United Development Association headquarter na Sinduna haukiba tangtra marida Imphal Moirang Khabo amadi Kaksing gi center singda pangthokiba 19th state level competition for class 3 to 10 for science and maths stream da makok mathang ta khriba singda manamatum yenthokre manamatum yenthokbagi thorom adu palace compound Imphal gi lamyanba sangle da pangthokki thorom da Manipur University gi professor N Rajmohan athobe mithong RIMS Imphal gi professor RK Lenina Thromapu aduga atai Myokian akhana mitung singona saruk yakhi ngasi throm da tongan ma class singi apun ma mai chamag magrain thoida seli mana yauna certificate amadi khudor posting piki ngasi Jirbam Assembly constituency gi MLA Ashok Udinna MA Local Area Development Scheme Ministry of Minority Affairs SC MOBC amadi ST gi makhada constituency SC gi makhada leiba beneficiaries singda GI seat sing yanthokre GI seat yanthokpagi function adu local MLA gi mayum Sonapur Jirbam da pangthokki GI seat yanthokpagi thorom aduda Bungta Maibam SDO Borobekara subdivision Jirbam district RK Bijoyshana social worker Haider Ali former Upapradhan Sonapur GP su saruk yakhi Jirbam district asigi Borobekara subdivision gi manung da leiba sasan mayam makhongda han tharga paktakna nare amasung lainaraga napi saba ngamdre loinana sasan siba yaure haina Borobekara subdivision development organization gi chairman PG10 na phondorli Krishnanda Boji Ningom Bamna puthokpa combined artist production scape production gi ahanba Manipur digital film nungsi market reloaded ki yaipa thongni gi thoram ngasi Thawal Khetri lekai da pangthokre thoram aduda nauna puthokadar film asigi artist sing Bala Puneshwari Bojit amadi senior artist Deterjit Singba Sing saruk yaduna lining laishon gi thoram pangthokki
फिल्म असिदा मेन आर्टिस्ट होइना बोनी शर्मा बाला हिजम पूर्णेश्वरी रंगीलाल जोसेफ बेंजामिन बोजित इआई हरिन सिंह कया आर्टिस्ट कया सरुक यारी हाइरे अमरोंदसु लाल लाल तोमना प्रेजेंट तोबा याबी ममी ताइबंग फिल्म की अहम सुबा पुथोकदबा मणिपुर डिजिटल फीचर फिल्म आई गेट पास की याइफा थौनी थरम ngasi इम्फाल ईस्ट की मनुंग चन लेबा यारिपोक टॉप चिंथा की इनामुंग पाकता पांथोखरे याइफा थौनी थरम अदुदा सैनर आर्टिस्ट हावम इमोना अथोइबा मिथुंगलेन सकनाइबा लीलारोय युमलेंबम गौरीदास ना थरम मपु अदुगा AIR इम्फाल की एप्रूव सिंगर उषम निर्जित कुमार अमसुंग इमेज जर्नल की रंजन सलामना अखनबा मिथुंगलेन सिंह ओइना सरुक याखी बिनोय खुंदोंग बमना डायरेक्शन पीदुना पुथोकदोरिबा फीचर फिल्म अदु अजित ngasekpamna producer Rajiv Laisana story amadi screenplay ni hairi More police na more town da yu thingnana ba sathrak liba khongthang gi saruk ama oina ngarang numidang pung 8 tarakpa dwaida more police amadi CDO ani gi apunba team amana more bazar area gi hotel amadi dukan sing degi lupali sing tararong gi Myanmar rom dei pusilakpa yu angangba amadi bearna singba sing phagat pangamkhre Pagalaba yu singadu more gi excise department ta sinarba matung miya mamang haidok tro mahan kre hairi Manipur People's Party ki Central Committee meeting among asi party SC office ta phambagal loina masana masabu president ne haijaba self style president oinam Jugindro Wangwe Assembly Constituency SC suspend togol loina party ki tanthok lei wafam masingasi MPP ki office ta pawmising unaba amada party ki president L Apabi na phongdok kibani ma makha takibada oinam Jugindro hairiba miyoi asi party ki fanlan sinaba party ki thabak thoram amadi एक की मायक तो थबक तब मियोइनी मरम मसीना महाको खुदक तगी पार्टी की ताथोकले हाइना एलापा बिना फंगदोखे मणिपुर पीपल्स पार्टी की संविधान की कॉन्स्टिट्यूशन की आर्टिकल 25 क्लोज 2 की मखा आर्टिकल 25 क्लोज 2 की मखा सेंट्रल कमिटी की मेजॉरिटी ना कमान तोबा मेंबर यांखी निपान मा से ngasi gi meeting resolution number 1 मा पार्टी की कनोदगी मा तांथो ngasi Jirbam district ki Borbekara sub division gi Gwakhal da yum mapan gi angang trama yauna punna nupa nupi nipuni thoi lanjeng na raktuna relief camp logduna leire Jirbam gi Borbekara sub division gi Barak Turel wang da leiba Kasar Assam district ki Lakhipur sub division Bubon Khal Punji haiba Riang community Hindu tabam pham aduda ke Bathel Punji da leiba marni singnaba singna ngahak leitana khunja singda nongoi paiduna laklaga paisa demand tawba amadi paisa pidragadi akiba thokani haibagi wafam kaya phodoktuna lakpadagi ngasi su nuthil pung 12 phawgi manungda lupa lising kun pidrabadi awaba tagni haibagi kiduna Jiribam Goa khalda seidangduna leiri masigi matangda ekogi paumida Mrs Katirong tahi kunthag nipan mapureba Brojendo Kobi nupi amana haikibada makutta nongmi macha paidun laklaga paisa pigadabani haina mamangda lakhi puja nupitasu laktuna demand taroki ngasi nuthil pung tranithoi phawda lupa lising kun pidrabadi aki ekhang thokani haiduna yum thadokna Jirbam Borbekara da lakpani masigi thodok asi solve tawdriba phawba village da halaroi haina phongdorokli maram masina mari lenaba authorities singna miyeng sangyo haina phongdorokli power source amana ngasi Borbekara gi Rajiv Bhavan da Borbekara sub division development organization sinduna lanjelakpa Bubon Khal Punji district Lakhimpur Kasar gi house number 8 da angang tramnga nupi trahumdoi amadi nupa tramnga punna miyoi nipu humdoi rom asi mateng pangdon leiri hairi loinena Borbekara gi police team ama laktuna inquiry tawduna report amasu lawkre hairi Friendship Sporting Club Postpart Laikai Kaksingna sinduna pikliba angang singbu afaba chakotpa asumba lambida punaba amadi masagi personality bu develop tahonabagi pandamda tha ani ni khuding electra pangthokpa thoram handak anek suba oina second children's personality development function 2019 lakliba tang kunmari da pangthok lagani asigma function asida yawi ningba
PPSC na konba area da laiba class 1 dagi 4 fawgi manungda mahi tamliba mahiru singi mama mapa oibe singna lakliba thasi tang kulumdoi fawgi manungda angang singing pikhalaknaba Friendship Sporting Club Postpat Laikai Kaksingi Serolor Phongdorokli Patna Metro Rail Project yauna sakot tharangi project kaya Prime Minister Narendra Modi na launch tawkre lupa crore lising traum loi sang sagadaba Patna Metro Rail Project Prime Minister Modi na urep im tamkre project adu lising ani ge supna kunmari da logidabani expansion tawdaba Barauni Refinery revival of Barauni Fertilizer Unit ATF Aviation Fuel Plant extension of Paradip Haldia Durgapur LPG pipeline to Patna amasung Patna da pahit kadaba Muzaffarpur Urja Ganga Project City Gas Distribution singba project singidamakta lupa crore lising trama kaithokli Ganga ki ghat Tratuki development project Patna River front ki ahanba phase Prime Minister Modi na su lewak kathokre Jammu and Kashmir administration na tokhai taningba lusingba mangagi security lathokna bangasi order thokre makoyer didi Mirwaz Umar Farooq Abdul Ghani Bhatt Bilal Lone Hasim Qureshi amasung Sabir Sahani security lathokgi warep adu Pulwama attack ki matung da laukhibani order adu gi matung ina separatist sing adu da piba security amasung gari sing ngasi nungdaram lathokadabni hairi makhoi manga adu nataba atai separatist sing da security amadi gari sing piba leram labasu lathokadori UN Home Minister Rajnath Singh na Srinagar da laklamba da Pakistan dagi sentang phangba miyoi sing amadi madugi agency ISI gi matang da review tawgani haiki sanabagi pauda District Sports Association Kaksing na sinduna association na sigi playground sathariba 15th DSA Trophy 2019 gi ngasi sanikiba match ta United Brothers Sporting Association apsa mantak na Kaksing Popular Sporting Club KPSC bu panjal ani amada maithiba pikre apsa mantak ki panjal singadu jersey number 7 ngamlei rilna match ki minute kunthama thoi chatpada aduga jersey number 18 sungnai rilna match ki minute yakhaini pan chatpada sankhibani aduga KPSC gi amata ngai panjal aduna jersey number 18 Dubrana match ki minute kunthai thoi chatpada sankhi tournament asigi ahan semi final match lakliba tang trampanda AFC Thawal amadi UB Apsa mantak anina sanargani aduga anisuwa semi final match na tang kuna thoida FC Lamjau amadi SWC karat anina sanargani hairi hojik aroibda moroi pau amhona pijari border area da human trafficking check post kaya hangulagani haina Chief Minister N Biren haikre Maharaj Kumar Priyubhat Singh gi cham gusumna nipan suwa mapok mon thorom amadi memorial lecture pangthokre Education Minister T.S. Radheshyamna Ukhrul District amadi Kamjong District ki border area gi khul singi school singi infrastructure singi singkre loinana apsa matakna KPSC kasingu aniyamada maiki pikre ngasigi di podam sadok saba matang ngasir lojile miyam abukana kurumjari